कांतो साबल द मैतेगी युम तरु कुकी सिंगना मई थादोक लमले कुकी सिंगना ngasi leimakongda singkha da leba मैतेगी leinadaba yum taru Indian Army gi mamang makta da phongna mai thadok lamle Manipur da paliba gomelsi se da yok yekpa cartooni mid udraba gomeni haina kuki singna mayum mai tumna thadok pikraba awaba taraba nupi amana tengtha nawoibagi khonjen namakak phungtore ana hairiba ngasi kanto sabanda mai thadokriba sigi matangda phungbiriba paw sigi matangda ojagi oiba kari wakhlon thambini oja kan thambi oja thakasari maruiba me chidagi chatharakliba tangdu laita da bagi makha tarakpa samthariba pawni aharmakada notice window gi viewers sing ko sikai kumlaba thamjari loina ngasi akoi diren na pukatpiriba chepong ding na pura komaru paw sing dagi khwaidigi hena sensitive oiba paw amani na aina mai lojage taseng na hariba pot ase adum akoi no mamang dagi thokani khanna adum haina adum yengjindabadagi adagi tawroi khanna tawdabagi thonge yauna thonba adugumbagi masak amagi kanoni ko ngarang kanto saban da thoibase mamang da hanna thokrabani makhata alum thoglibani amuksu hosuksu hairi hayengju hangchitsu asai illegal immigrants singna khoina pham tadaba singna adugumlaba violence ki terrorism ki thabak mayam ama mihar mipun chathabagi thabak ase adum leptana koisida chathari masibu chathaliba asina government of India and the government of Manipur ni haina ikoina charge tawri maramdi mkhoi ngamna masi akoi mitmangda akoi masi control tawdrabani na sini akoina thamningi je matang asida diren aina thamningi ba wafam se akoi hojik ngasai mana tawbani mana lali mana sumi haibagi adom da yena bagi matamdu natre na lawi hojik yam sensitive were issues je tasengna ngammi ba bharat ki security da bharat ki administration government of India gi lairiba mayam sing asina thawoina akoi da ngasai gi high pot ase thon na bagi oiba pot lama khak akoi gi yaure masi control tawdri haibani violence and terrorism je chathara kanda ethnic empires mayam ama sagalaga akoi magi ethnic the line the base torakanda Manipur demolition theory Manipur gi sahi lisang sina liraba ariba civilization se muthatpagi lambi da sangjal e haibasida aikoi furup mayam apunno pamjaba unity pamjaba idea Manipur da akoi gi hingminakpa adugumlaba Manipuri miyamna khanbagi matam lore decision were and in the state of Manipur the government of India have said that India fails having democracy of India fails in Manipur and then the very administration the very political processes of India fails in the state of Manipur having however mayam singasi yangkanda if India government can't do it if the Manipur government can't combat terrorism in the state of Manipur then people have to take their own decisions to safeguard the years long historically evolved territorial integrity of Manipur ki decisions in logo matam moire aduna lit oibiriba community free kudumaki lusing basingna amadi miyang idong talai CSO mayam sing and the concerned stakeholders singna hojiki preparation tobogi matam moire maramdi Manipur asi soidana thugaiba kamana thugai ga dagi haibagi lambi da sanghinba akoi haurak pasini amaramaduna akoi hojik akoi taliba particularly updatation of NRC National Register of Citizens in the state of Manipur yamna sectionna miyamna aduga phurup mayamna yero phurup mayamna khongpham chetna lepakanda ana khigi NRC updatation before delimitations or before elections ko masi yamna sectionna putharaga akhoi masi kano to hobusangi pangtho hobusangi aduga Manipur gi demography imbalance demographic disparities aduga bito miran cha mayam gi olba posak ase like Tripuri syndrome already akoi da nar kanda lairabani akoi preventive measure nga tagi wanati akoi already we are inflicted with the Tripuri syndrome Tripura da Tripuri mutki bagi masak ase akoi da lairabani aduna hojik laiba policy asida ethnic line da ethnic empire
sing sagal akanda manipur demolition theory amgi process ta satharaga nomadi maitai even majority maitai gi port sibobuda ngasai gi imphal city state ki manunga thamakanda ngasai gi singup sana thogai gi phim do mutkiba bagi masih polisi ni hoji changjala ibase adar masih defend tawlaba iko yamna section na khoi sangba matang duni maramaduna soidana even su lairiba hojik lairiba negotiation gi natraga peace process ka tawri base masih peace process se masih thawoina sagi kayat on mayam sema kanda thawoina khona driba se violence ma pu phana pangtho kanda adu tamthi violence mayam ji kano phongdu o kanda madu base tor kanda manipur je ka thuga ibagi yana bagi reason sem bane na aina lowi maramaduna akhoi miyam na furup yellow furup mayam sina yam section na akhoi se tana tinga tor kanda asigum laba akhoi misam miyam gi punsi se kanjina bagi lambi su akhoi na yad kadabani aduga lairiba even constitution of india gi manung da hoiti 1950 degi awana ya khanga laklaga su akhoi na law haiba daga legend kano haiba action haiba mayam sing asi di chakolak gi matung ni in da ngak to yaroi maramaduna akhoi na lairiba mariang gi law ko international human rights ki lairiba standard ki law mayam sing adagi even UN ki platform da lairiba mayam sing asi yenga kanda akoi gi CSO sing na yamna well documented akoi gi thambira kana pot mayam se akoi even ta singbagi di state government na ya United Nations ki human rights terrorism gi adugum ek makha da tor submit to do bani document mayam sing ase ko adugu India gi lairiba Ministry of Home Affairs ki foreign affairs external ko ka ministry gi khudhang da masibu government support ta thokpane abko adugo khoi takshan tai maramaduna haiba mayam si yenga kanda aikoina yam section na aikoina haiba manipur gi koi demolition theory manipur muthapa gi pot asida aikoina uri base aikoina yaning diri base akoi gi samna harabada akoi gi uri ba furup mayam gi marak da su akoi gi maitain majority oirakanda laiba democracy se masi yaning da ba man bagi wakhalon ama tawrakanda on ba organization gi woron to cookization gi woro ama balance hanar akanda democracy se kana tawro akoi gi tahunning da bagi kanse ama khak lak se masi suwakan tamin ba sangmani maram di akoina hindu na majority oiba india da democracy laiba yaro haiba wahi se haiba yab natte haibani maram di laiba ama da magi community jing lerka di masing khara henba masing khara watpa apikpa manipur gi sanglam puari 33 edigi lakpa matamda ko apakpa ngasi kharamgi marangi natraga any kana koyeng gi kari ki lairiba mayam singa sida ralte adagi chimte gi kari gi apik furup lising ama ani dang lei man tongan ba jati mayam sing hingaga lai se amase ko sustain tawi democracy sing nganna bharat pundringa dagi ko lai hai base masi pramani manana hariba mayam singa sida masing helu baduna ngasai gi hekta na tawi yaro bani mizo kana democracy laibi yaro hai wakhalon se thadokadabani adugo even majority oribagi amarak chauvinism gi oiba matam amda thokiba dharma yuna napak tana hangiba ko phama pangi dharma christianity lakiba adugo pangi dharma hindu dharma lakiba mayam gi bipolarism gi product amo ina laikhaga jo mado ariba history gi saruk amane khalaka nga sidi manaba kano myam se masigi wakhalon se kri lakada ai kitang sangtu eko mayam mandi akoina basis ya akoina piri base maram maduna maitaina majority oiba democratic state ama kano laiba yaroi haiba concept se akoi tonga hingminari ba furup singi wakhan gi thadokadabani aduga maitai itself ki manung da lairiba magi chauvinism gi element mayam ko pongthokpa chawthokpa natraga kano se namthabagi wakhalon singa se masi akoi gi lairoidabani even constitution of india gi article 38 ki makha da bogda majority na minority da kariguma tawba yaroi kholoi constitution da dum phasana make sense piri ga yawbani maramaduna akoi even ai amuk so hanjali je india gi democracy largest democracy ni harabi india ga hindu na majority of democracy laibi yaroi haiba yate haibani so the similar positions should be just kept intact in the state of manipur aduna koi punna lemina dragadi akoi amatagi
futurality natraga feasibility or sustainability of peace and tranquility and development mayam se amata ude habani ko maramaduna high pot si tana mo hona bada violence is unleashed ko violence thola ga tawse amasi akoi yamna sathi phim moire akoi sakti leiraba koi malemgi mari so position ni hariba bharat ki security magi ko armed forces mayam singna bo to anton action na kan da mo site sai manipur gi hoiba pikhraba manipur gi laiba koi terrorism gi thabo se koi na control to bangamdre maramaduna misam miyam punsin batai phur miyam punsin batai koi gi marak gi khaidok na duna yamna well documented to ina thambatai malemgi united nations ke platform human rights ke platform adagi international criminal court ko international court of justice ki laiyo mayam sing sisin na ba standardized were document mayam akoi tawrakanda maleng yurba kan akoi international body mayam gi attention to draw to matam moire to combat the terrorism in the state of manipur si thangbe ko hoi tagat sari yam no ja ada marak sira makha cha sarak bo ina masigi baw se digi makha tarapeda aikoina social